ꯆꯦꯒꯥꯏꯒꯅꯤꯀꯣ ꯃꯈꯥꯗ ꯄꯪꯈꯠꯄꯤ ꯐꯖꯔꯦ ꯄꯥꯎꯁꯤ ꯁꯥꯏꯖ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯕꯥꯎꯗꯤ ꯀꯦꯖꯤ ꯑꯃ ꯃꯈꯥꯏ ꯑꯅꯤ ꯇꯥꯕꯗꯤ ꯋꯥꯔꯅꯤ. ꯁꯤꯗꯤ ꯀꯇꯂꯥ ꯐꯥꯒꯦ ꯑꯦꯡꯀꯔ ꯇꯧꯒꯦꯀꯣ. ꯁꯤ ꯄꯨꯈ꯭ꯔꯤꯗꯤ ꯁꯤ ꯂꯩꯔꯦ. ꯅꯣꯡ ꯈꯔ ꯂꯥꯛꯑꯦ ꯑꯦꯡꯀꯔ ꯇꯧꯒꯦ. ꯃꯆꯤꯟꯖꯥꯛꯁꯤ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯆꯦꯡꯀꯨꯞ ꯂꯩꯔꯦ. ꯆꯦꯡꯀꯨꯞꯅꯦ. ꯁꯤꯗ ꯆꯥꯛ ꯂꯩꯔꯦ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯪꯒꯟꯋꯥꯗꯤ ꯑꯉꯥꯡ ꯄꯤꯖꯅꯕꯗꯣ ꯑꯗꯨꯅꯦꯕ ꯂꯩꯔꯦ. ꯑꯗꯒꯤ ꯊꯥꯎꯊꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯦꯀꯣ. ꯑꯗꯨꯒ ꯄꯥꯏꯅꯦꯄꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯒꯤ ꯃꯍꯤ ꯑꯃ ꯍꯥꯞꯄꯦꯕꯀꯣ. ꯑꯗꯨ ꯀꯣꯟꯅ ꯎꯠꯆꯔꯒꯦꯗꯣ ꯑꯗꯨꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯒ꯭ꯔꯥꯎꯟ ꯕꯦꯛ ꯈꯔ ꯍꯥꯞꯄꯒꯦ. ꯒ꯭ꯔꯥꯎꯟ ꯕꯦꯛ ꯈꯔ ꯍꯥꯞꯄꯒꯦ. ꯁꯤ ꯄꯨꯂꯞ ꯇꯣꯠꯁꯤꯜꯂꯒ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯔ ꯂꯥꯛꯑꯗꯣꯏꯅꯦꯕ. ꯃꯃꯨꯠ ꯇꯥꯅ ꯇꯣꯠꯄꯤꯗꯣꯏꯅꯦ ꯄꯨꯂꯞ. ꯌꯥꯝ ꯄꯦꯠꯍꯟꯕꯁꯨ ꯌꯥꯗꯦꯕ, ꯌꯥꯝ ꯀꯪꯍꯟꯕꯁꯨ ꯌꯥꯗꯦ. ꯑꯦꯡꯀꯔꯗ ꯅꯞꯄꯅ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯗꯨ ꯃꯌꯥꯝ ꯇꯣꯠꯁꯤꯜꯂꯒꯦ. ꯍꯣꯔꯦꯟ ꯑꯦꯡꯀꯔ ꯂꯦꯡꯕ ꯂꯣꯏꯔꯛꯄꯗ ꯎꯠꯂꯛꯑꯒꯦ ꯑꯃꯨꯛ. ꯃꯌꯥꯝ ꯇꯣꯠꯄꯗꯤ ꯂꯣꯏꯔꯦ. ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯒꯗꯕ. ꯇꯣꯠꯄ ꯂꯣꯏꯔꯦꯕꯀꯣ. ꯑꯗ ꯊꯨꯒꯥꯏꯕ ꯀꯥꯟꯗꯅꯦ ꯁꯨꯃꯥꯏꯅ ꯄꯛ ꯀꯥꯏꯒꯗꯕ. ꯌꯥꯝ ꯆꯣꯠꯍꯟꯕꯁꯨ ꯌꯥꯗꯕꯀꯣ. ꯑꯗꯨꯅꯦ. ꯑꯗꯩ ꯍꯨꯟꯖꯜꯂꯒ ꯌꯦꯡꯉꯁꯤ ꯍꯣꯔꯦꯟ ꯀꯩ ꯉꯥ ꯌꯧꯔꯛꯀꯦꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯕꯥꯎꯅ ꯑꯩ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ. ꯑꯦꯡꯀꯔꯁꯤ ꯂꯣꯏ ꯁꯦꯝꯃꯦ. ꯂꯪꯉꯔꯒꯦ. ꯑꯦꯡꯀꯔ ꯃꯔꯤ ꯍꯦꯟꯅ ꯊꯥꯗꯔꯤꯁꯦ. ꯀꯔꯝꯕꯅ ꯍꯜꯂꯛꯀꯗꯣꯏꯅꯣ ꯈꯪꯗꯦ. ꯗꯥꯎ ꯌꯦꯡꯉꯁꯤ. ꯄꯨꯡ 2ꯗꯤ ꯇꯥꯁꯜꯂꯛꯑꯦ. ꯃꯤꯗꯤ ꯌꯥꯝꯃꯝꯃꯦ. ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯃꯤ 6 ꯑꯣꯏꯔꯝꯃꯦ. ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 1 2 3 4 5 ꯃꯣꯏ 5 ꯁꯤꯗ ꯑꯃ ꯐꯝꯃꯤ. ꯃꯊꯛꯇ ꯃꯤ 5 ꯂꯩꯔꯦ. ꯃꯣꯏ ꯈꯔ ꯑꯗꯨꯝ ꯐꯥꯅꯔꯦ. ꯕꯥꯎ ꯐꯥꯅꯔꯦ. ꯌꯥꯎꯔꯦ. ꯑꯗꯩꯁꯦ ꯕꯥꯎ ꯑꯃꯗꯤ ꯐꯥꯔꯦ. ꯀꯃꯟ ꯑꯃꯒ. ꯕꯥꯎ ꯑꯃꯒ ꯀꯃꯟ ꯑꯃꯗꯤ ꯐꯥꯔꯦ. ꯀꯠꯂꯥ 3 ꯑꯃꯗꯤ ꯂꯪꯊꯣꯛꯏ ꯍꯧꯖꯤꯛ. ꯁꯤ 1 2 3 ꯑꯗꯩꯁꯨ 4 ꯂꯪꯕꯗ ꯑꯃꯗꯤ ꯊꯨꯔꯛꯑꯦ. ꯀꯃꯟ ꯑꯃꯒ. ꯀꯃꯟꯅ ꯆꯥꯎꯔꯦ. ꯀꯦꯖꯤ ꯃꯈꯥꯏ ꯃꯌꯥ ꯇꯥꯔꯅꯤ. ꯃꯁꯨ ꯐꯥꯅꯔꯦ. ꯃꯥꯅ ꯇꯣꯞ ꯇꯥꯔꯦ. ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯇꯤ ꯂꯥꯛꯑꯒ ꯆꯣꯞꯄ ꯈꯣꯏ ꯊꯥꯕꯅꯦꯕ. ꯃꯥ ꯐꯖꯅ ꯇꯧꯔꯦ. ꯃꯥꯏ ꯉꯥꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯣ ꯆꯪꯁꯜꯂꯒ. ꯂꯩꯔꯤꯖꯥꯠꯂꯥ ꯕꯥꯎ? ꯌꯦꯡꯅꯤꯡꯉꯤ ꯉꯥꯁꯦ. ꯕꯥꯎ 3 ꯑꯃꯨꯛ ꯁꯨꯔꯦ. ꯉꯥꯈꯥꯎ ꯑꯗꯨꯝ ꯊꯥꯡꯒꯠꯄꯤꯔꯣ. ꯅꯪ ꯑꯝꯇ ꯀꯥꯞꯍꯧꯒꯦ. ꯀꯪꯍꯜꯂꯁꯦ. ꯉꯥꯈꯥꯎ ꯊꯥꯡꯒꯠꯂꯛꯇꯣꯔꯁꯦ. ꯆꯦꯒꯥꯏꯒꯅꯤꯀꯣ. ꯃꯈꯥꯗ ꯄꯪꯈꯠꯄꯤ. ꯐꯖꯔꯦ. ꯕꯥꯎꯁꯤ ꯁꯥꯏꯖ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯀꯣ. ꯐꯖꯔꯦ. ꯐꯖꯔꯦ. ꯀꯌꯥ ꯁꯨꯒꯦ? 1 2 3 4 5 6 ꯁꯨꯔꯦ. ꯀꯃꯟ ꯑꯃꯒ ꯁꯤꯜꯚꯔ 2 ꯑꯃꯒ. ꯐꯖꯔꯦ. ꯕꯥꯎ 6, ꯁꯤꯜꯚꯔ 2, ꯀꯃꯟ 1. ꯆꯧ ꯐꯖꯕ ꯑꯃꯗꯤ ꯌꯥꯎꯔꯦ.
ꯑꯀꯣꯟꯕ ꯑꯃ ꯊꯨꯕꯗꯣ ꯇꯦꯛꯏꯅꯦ ꯇꯦꯛꯈ꯭ꯔꯦ ꯑꯗꯨ ꯇꯦꯛꯑꯁꯨ ꯑꯗꯨꯝ ꯂꯪꯁꯤꯟꯕꯅꯦ ꯑꯦꯡꯀꯔ ꯀꯥꯏꯗ ꯂꯧꯔꯨꯅꯤ sida ꯄꯥꯜꯂꯤꯁꯤꯡꯁꯤ ꯂꯣꯏ ꯄꯧꯋꯦꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯆꯥꯁꯤꯅ ꯍꯦꯟꯕ ꯁꯤꯅ ꯍꯦꯜꯂꯛꯑꯦ ꯃꯆꯥ ꯑꯦꯡꯀꯔ ꯃꯆꯥ ꯇꯥꯕꯅꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯣꯏꯅ ꯆꯥꯛ sida ꯄꯥꯜꯂꯤꯁꯤ ꯇꯨꯔꯦꯟꯗ ꯀꯩꯗ ꯉꯥ ꯑꯆꯧ ꯑꯆꯧꯕꯒꯤ ꯊꯕꯛꯅꯤꯗ ꯀꯩꯀꯩ ꯇꯤꯛꯀꯦ ꯍꯥꯏꯕꯅꯦ ꯑꯍꯟꯒꯤ ꯆꯥꯛꯀ ꯁꯤꯗꯅ ꯐꯥꯔ ꯆꯥꯛꯀ ꯆꯪꯕꯀ ꯀꯩꯝ ꯌꯥꯎꯗꯦ ꯁꯤꯅ ꯐꯔꯦ ꯆꯝ ꯆꯝ ꯃꯥꯄꯟ ꯒꯨꯔ ꯃꯥꯜꯂꯦ ꯍꯩ ꯑꯍꯨꯝ ꯂꯩꯔꯦꯗꯅ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛꯅꯦ ꯁꯤꯗꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯅꯤꯄꯥꯜꯅꯤ ꯕꯥꯎꯔꯣ ꯍꯥꯏꯁꯦ ꯕꯥꯎ ꯈꯛꯇꯅꯦ ꯑꯩꯅ ꯄꯨꯂꯞ ꯊꯤꯕꯅꯤ ꯀꯤꯂꯣ 10 ꯍꯦꯜꯂꯦ ꯀꯤꯂꯣ 10 ꯍꯦꯟꯅꯤꯗ ꯐꯖꯔꯦ ꯑꯃꯗ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯐꯖꯔꯦ ꯃꯥꯏꯗꯤ ꯄꯥꯎ ꯇꯔꯨꯛ ꯑꯃ ꯁꯤꯜꯚꯔ ꯑꯅꯤ ꯑꯗꯒꯤ ꯀꯃꯟ ꯑꯃ ꯉꯥ ꯃꯥꯄꯟ ꯅꯤꯄꯥꯜ ꯃꯥꯄꯟ ꯐꯥꯔꯦ ꯀꯦꯖꯤ 10 ꯄꯨꯟꯅ ꯀꯦꯖꯤ 10 ꯄꯤꯕꯅꯤ ꯃꯥꯒꯤ ꯄꯨꯡ ꯑꯌꯨꯛꯇꯗꯤ ꯑꯉꯟꯕ ꯂꯥꯛꯊꯣꯛꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯡ 2 ꯁꯤ ꯌꯧꯕ 2 ꯇꯥꯔꯦ ꯑꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯆꯥꯟꯁꯦ ꯅꯦꯝꯃꯦ ꯃꯃꯜ ꯈꯔ ꯋꯥꯡꯈ꯭ꯔꯦ ꯃꯤꯅ ꯑꯇꯣꯞꯄ ꯆꯥꯛ ꯏꯁꯤꯡꯁꯤꯗ ꯆꯥꯔꯒ ꯌꯥꯎꯕ꯭ꯔꯣ ꯑꯅꯤꯗꯤ ꯍꯦꯟꯗ꯭ꯔꯦ ꯉꯁꯤ ꯑꯅꯤꯗꯤ ꯍꯦꯟꯗ꯭ꯔꯦ ꯀꯦꯖꯤ 1.5 ꯑꯅꯤ ꯒꯥꯗꯤ ꯄꯥꯎꯔꯦ ꯄꯥꯎꯔꯦ ꯆꯥꯎꯔꯦ ꯂꯩꯔꯦ ꯉꯁꯤꯒꯤ ꯄꯥꯎꯁꯨ ꯐꯖꯔꯦ ꯀꯃꯟꯅꯦ ꯁꯤꯅ ꯀꯃꯟ ꯑꯃꯒ ꯄꯥꯎ ꯑꯃꯒꯗꯤ ꯍꯦꯟꯗ꯭ꯔꯦ ꯆꯅꯤꯅꯤ ꯐꯖꯔꯦ ꯄꯥꯎꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ